ngasi phongkiba tongan pause singda yaukhiba pausing khara khangatchaduna miyamda sandokna pijari ahanbada maruoiba pau German amadi Tiger Road Cookie amadi Maitai gi marakta michang mikhai naina yengi haibasi chapchana khangba ngamle Working Committee NNCNPG na NNCN IMO phongna singnakhre Cookie ko tribe amada leite thado tribe Cookie singi umbrella makada leite phongdokkhre Manipur da ano walengang ama semba ngamdana leribasi Chief Minister oiningba MLA tare Nepal chongthorokpadagi ni haina MLA Rameshwarna phongdokre census amadi delimitation gi mangoinana mitopsing maramda halankinaba MP Sana Jawbana Parliament da taksinkhre PR manung asida sing amasung tampaki laloba chatruk humpu manga amasung khulai lising hum cham kunthra mari pagatpa ngamkhre BJP ga ECI ga longtunai haibagi khongjang changchin kiba Opposition MP Singh Police na fajin kre lambi phattaba sing semjin dabagi maram September 9 phawbagi manungda khangalaknaba court na matam thakre MLA ga naknaba singna company changlakpa yaroi makhoina sugani hairakpadagi cement concrete road kangkhong chaigadori PM Modi bu miyamna thagatpom thoi haina phongdoknarakpaga loinana mapandagi changlakpa mitop singi masing heman khibadagi thogliba irang PR manung asida soidana wairusin laklagani thajai haina Kibana Fongdokre IDP Singna Masaga Mayumda Hanjin Hanaba Honabada Relief Camp the Lady Singna Lengakta Numit Ama Pina Bagi Kolau Longmin Narasi Hirakli Hojik Paul Sandona Pijari Cookie Singi Oiba Lifeline Semnanaba Dona Ministry gi Maiki dagi Chief Secretary da Hirakli Bawapam gi Matam MLA Sing Delhi de Chatuna Khongjang Sanction Pham Thu I Haina Imagi Mairagi President TH Sujata na Fongdokre Wafam Masi Manipur Press Club to Pangtokpa Pau gi Mifam Amada Mahangna Fongdokhibani Sujata na Makhata na Hai Tha Asigi Tang Amada Cookie Inpina President ta Cookie Singi Lifeline Semnanaba Haijakibaga August Tarukta Dona Ministry na Thamlakliba wafam taraina loba yaroi lan hoba numitagi maitai singna National Highway singda matam sangna chatpa yadana leirakliba asida karigumba thabak amata paikhatpa ngamdraga naga singna Cookie chathok chasinda athingba pirubana numit kunni gi manungda yanaba purakpa honaba asina Cookie amadi maitai gi marakta michang mikhai naina yengi haibasi chapchana khangba ngamle phibam asida BJP Manipur amasung opposition oina leiriba party singna chapchapa pokhum pifam thoi miyam gi mihut oina leiriba MLA singnasu wafam asida miyeng changlaga center tananaba tokpham thokpa tawgadabani haina Sujata na makhatana phongdokhi NNCN IM ga mari leinaba agreement khudingmaki mayokta leigani haina Working Committee of the Naga National Political Group na NNCN IM bo phongna singnakre WCNNPG na thadokpa chirol amagi matung inna NNCN IM Party ama oiduna yanaba wafam khudingmaki mayokta Working Committee na lepkani miyamna nainaba amadi khanariba wafam ama oidiba common draft haibasi inclusive oiba Naga solution ama puraknaba Government of India gi thoksil makhada tawba draft ni draft asina Kumja lisingani tarateret ki November taratereta India government amasung NNPG anigi marakta yanakiba agreement agreed position haiba asigi mayokta leitabana common draft asi committee asina saugatkani agreed position hariba agreement asi contemporary political reality khudingma ikai khumnaduna Naga singa right to self determination amagi damaktani hairi makha tarakpada forum for Naga reconciliation FNR na mamangi agreement singda lauramba wafam sing amadi makoina lauriba thodang singbu NNCN IM na mamingtagi miyamda ut chaiba agreement amagum uhalle hainasu NNCN IM bu maral sirakli loina na kumjali singani 15 da sign tawna khiba framework agreement AF adu lona thopna Naga tribe sing civil society sing amadi church lucingba sing tanaramdana tawnakhibani framework agreement adu Nagalim khakdagi wakal londa sagatpa amadi Naga history ga mari lainadaba agreement ni hainasu phongdorakli chirolsina makha taraduna phongdokpada NNCN IM gi aronba maikhum ama oiriba flag amadi constitution hariba adugi marumda leiriba asengba wakhalon pandamdi Manipur gi tangkhulna lucingba amadi makhoi gi makhada leiba Naga gi township ama
Intangki Reserve Forest ta semgatpani adubu Intangki Reserve Forest pu NNCN IM na sinabagi wafam Government of India na reject tawi haina su working committee na claim tawrakli NNCN IM bu makata na maral siraduna hai loop asina naga political solution purakpa pamban nate makoi gi pandamdi Nagaland Manipur amasung Assam gi strategic oiba mafamsing makoina control tawba asini maram asina makoi gi pandam adu thaidok Kigani haina kibana NNCN IM na NNPG ga loinana common draft ki wafam asida punna chaminaba yadabani haina su moral siri loinana agreed position haiba asi Nagaland Manipur Arunachal Pradesh amasung Assam gi tribal body sing village leaders sing mahiroi sing amadi church leaders sing pumna makna yanagadaba wafam ama oibana masi ta miyamna yaba warosin ama purakpa ngamgani maram asina India government na miyoi kharagi wa tabagi mahut naga miyamgi wa punna tagadabani haina su warning tawri Thadou tribe asi masagi culture leijaba distinct oiba tribe makhal amani Thadou tribe asi Kuki part aman nate loinana Kuki umbrella gi makhada su leite haina Assam Dima Hasau Thadou tribe gi chief Samuel Chongkholal Lobhumna Fondokre Mahana Makata na haibada Manipur da Maitei gi CSO singa Shanti oina lambel ama langnabagi damak Imphal da wari sanakiba adu volunteer oina saruk yakibani wari sanakiba adu gi matangda kanagumba singna khanaba hoba statement sing thokpagi thabak tawroidabani Imphal da pangthokiba dialogue amasung mapung pharna support tawi haina su phongdorali Thadou NP amasung Manipur gi Maitei civil society singi marakta leiriba misunderstanding asi lokthokuna community khudingmak chap manana santigi lambialda laknaba thabak tawminanabagi wafam adu yanakibani any Kuki tribe haiba yamna chayetnaba asi natana Kuki kouba tribe amata leite haile kangbu sing asina Manipur asi thugairaga separate administration demand tawri adubu Thadou NP nadi separate administration ki wafam asi support tawde adubu masana Kuki ni haijaba sing aduna Thadou miyam sing asi Kuki ni haina lana sak taknaba honari haina su phongdoragli Pikliba haugalakliba angangsingdagi hauna mipum khudingmak lebak ningbagi wakhalon chelhanba mathau tai Manipurda haujik anoba lengak ama semba ngamdana leiriba asi chief minister oiningba MLA tare nipal chongthorakpa asina achoba maram ama oiri masi khwaidagi laibak thibani lamdam asida kathokpana mang thaduna lebak miyamgi damakta thabak tawba ngamba pukchel chengba lusingba ama mathau tai haina Kairau AC gi MLA Lorembam Rameshwarna phongdokre wafam masi khonthang news na sinduna hairangoi thong ningthemcha rongda leiba junction restaurant ta athoba singi khuyada kathokchaba haina ming thonba leibak ningba saireng changdamnabagi thoramda chief guest ki warol piraduna phongdokhibani saireng saidamnaba aduda lamdam asigi saknairabi aiba mioi kunmanga na charuk yaduna saireng pangthoki chief guest ki warol piraduna MLA Lorembam Rameshwarna makata na phongdokpada lamdam asida Shantidas Gosaina sing amasung tam khaidokduna Hindu lining sandokpa matamdagi hauraga machin manau ningthaupham munaringaida British na Manipur asi karamna loksinki haibasi hojiki mirolna ningsingpham thoi Manipur asi economic ki lamda sothaduna leireba lamdam ama oire Manipur da BJP gi ani suba lengak laklaga phagalakani haina thajaramba adusu pungmang mangle tampaki miyam chingda changba yadaba amadi singi lambida gari thoba athingba thamlakli masidagi hendoktuna mapal lamdagi sinmi sing pusillaktuna thabak suan kiba maramna lamdam asigi sinmi sing thabak sufam phanglaktaba asina asengba lebak ningba lucingba ama Manipurda leitaba sungya yaraktre mahangna makata na phongdokibada Manipurda asengba lucingba ama leitabana lamdam asi lekha tarakpada natana sel thumgi phibamdasu nongmagi soksilakli lengaki makok thongba officer singidi makoigi imung manung adu nungai yaifana leiramba yai adubu yumthang nariba amadi khunai asigidi thoidokna makoina khalamloi haina khalli maduna ahallaman singna haugalakliba naha singda takpi tambiduna maribak ngangsibagi wakalon chelhananaba honaba mathoktai loinana Haujik su lebaki afaba lusingba ama khanba changli loinana haujik Manipurda miyamgi oiba lengak ama semba ngamdana leiriba asigi maru oiba maramdi chief minister oiningba MLA tare nipan romna phongna chongthorokpa asidagini maram aduna Manipur miyamna haujik nangliba awaba asi kokhange haiba tarabadi miyamgi damakta kathokpa na mang thaba thabak tawgadaba lusingba ama mathok tai hainasu mahana phongdoki thoram aduda kanglepak ki mairagi chief editor Wangkhemcha samjaina thoram
mapugi warol piraduna isa isagi yek salai khanglakdaba matam asida puwari lairadana isagi lekai ming karamna thonki imphal haibasi karamna thonki haiba phawba khanglakdaba matamni miyamna aikogi puwari asi pakhattuna phakatuna aikogi haurakpam nainaba mathau tare ireipak ki damak thawaina pontha pikhiba athauba ipa ipu pumnamak aikoi masak khangadabani tungi mirol oigadoriba singda ireipak nungsiba pokhangadabani haujiki matam asida ireipak manipur bu nungsiba miyoi amata leitabagum tawre miyoi ayamana isagi haibana mang tharaga thabak tawre lebak miyamgi oiba wakalon tawba thabak tawba haibadu leitabaga chap manare matam amadadi athauba singi ningsing numit 13 August asi school amadi college sing lekai gi club amadi sangsthan singna pak chana pangthokna duna athauba singi mafamda haikat lekat tamduna ikai khumnaba utbaga loinana lebak ningba sereng na singba changdamnaba adu haujiki matam asidadi ukidre haina nungaitana phongdokhi Mikok thibagi thabak amadi delimitation gi thabak pakhatringaida Myanmar amasung Bangladesh tagi Manipur da changlakhiba illegal immigrant sing masak khangdokduna maramda hana halankinabagi thabak lokhatnaba MP ningthau laisemba chana jawbana Rajya Sabha da puning singsinkhre chathakiba Rajya Sabha gi mifamda MP ningthau laisemba chana jawbana pukhatkiba special motion amada yumthangnana leiriba lebak sing maruoina Myanmar amasung Bangladesh tagi changsi lakiba Manipur gi tongan tonganba mafam singda laisinkraba illegal immigrant asi khangdokduna makoibu maramda hana handana Manipur da mikok thibagi thabak amadi delimitation gi thabak chatharabadi Manipur gi yelongme singi oina khwaidagi laibak thiba pibam ama oiragani mangna pongdokpada Ministry of Home Affairs na sahi asigi mek 13 dagi hauraga tha amagi manungda Myanmar amasung Bangladesh dagi changsilakiba mitop sing thidoktuna makoibu masagi maramda hankhinaba state amasung union territory singda khanganba laikre adubu laibak thibadi Manipur gi oina ding asi phawba illegal immigrant sing thidokpa natraga makoibu maramda halanbagi thabak lengangna lokotpa udri Manipur da leiriba illegal immigrant singi achauba wathok asi loisindana mikok thibagi thabak chathaba tarabadi Manipur da yamna chauna charangnaba neta daba phibam ama oirakani masidasu natana hanagi leiriba census ki report yumpham oiraga delimitation gi thabak chathaba haibasi yelongmi singi constitutional right matpa thokani hainasu MP lesemba chana jawbana house ki puning chingsinki mahangna makata na phongdokpada census data haibasi lam adugi chawkhat thorangi thabak paikhatpa natraga planning taunabagi khwaidagi maru oiba document amani Manipur gi oina kumja lisingani ama amasung lisingani taramathoida da pangthokkiba census ki report adu maikai kayadagi yaningdaba phongdokna rakibani hariba chahi tara asigi manungda oithokpa yaroidaba mising hengalakle haina phongdokna rakibani adubu masigi matangda ngasi phawba lokotbam thokpa thabak amata lokotana leiri Manipur gi Senapati district ki subdivision ahumda chahi tara gi manungda mising hengalakpagi chang chada 202.88 oiki masi oithokpagi wangmadani subdivision ahum asida lisingani ama amasung lisingani taramathoi census report ki matung inna mau maramda mising hengatpagi chang chada 39.16 dagi kumja lisingani taramathoi da chada 136.33 oiki pamtagi oina chada 39.17 dagi chada 99.15 amasung purul da chada 39.16 dagi chada 120.38 ta hengatki loinana singi subdivision tareta kumja lisingani ngakpigani lisingam chamapan marfutra mathoi amasung lisingani ani amagi census ta chada nifudi abnormal oina missing hengalakibani hariba chahi tara asida chakpi karongda chada 100.18 masida chada 65.46 kamjong da chada 60.95 tenglokpal dana 54.88 saktu gamphajol dana chada 54.12 ni chandel da chada 41.70 amasung Churachandpurgi oina missing hengatpagi chang chada 40.77 oiki hainasu MP lesemba chana jawbana figure putoktuna house ki poning singsinki Sahi sigi February 13 dagi chanaba haukiba president rule gi ahanba tangkak asida security force na sing amasung tamgi tongan tongan ba mafam singda chathakiba sas operation da senkai thungai ga mari leinaba lalolup
चात्रुक हुंफु मंगा अमसुंग खुलाई लिसिंग अहुम चाम कुंथ्रा मरी फागत पंगमले हाइरी फागलब खुलाई सिंह अदु तंपाकी तोंगान तोंगान बा मफम सिंगदा खुलाई लिसिंग अनि सुमना कुंथ्रा मंगा सिंगदगिना लिसिंग अमगा मरफु द्रामापल नि मणिपुर पुलिस यावना सेंट्रल आर्म पुलिस फोर्सेस असम राइफल्स IDPP अमदी इंडियन आर्मी की अपुनब टीमना बेल आउट कुनमंगा यावना तोंगान तोंगान बा लालहोब चात्रुक यांखै मंगा अमदी तोंगान तोंगान बा मखल की खुलाई लिसिंग अहुम चाम कुंथ्रा मरी अदु फागत पंगम खिबने फारबा लालहोब सिंह अदुदी सिंगी लालुलुप UKNL की अनि UKNA की मंगा KNF President Mari UKRA ani CKMA Mari ZUF ama amadi MNRF amani tampaki lalolup sing adudi KCP taibang nganbagi kuntaret KCP nganba ani KCP noyon gi nifu taruk KCP PWG gi chani ga taruk KCP City Maitei gi kunithoi KCP MC taranithoi KCP nongdrel khombagi tarahumdoi KCP MFL की कुनमापन RPF PLA की यांखैतरेट प्रीपाक प्रो की हुंफुमाथोय प्रीपाक कुनमरी UPKK की तरामपल प्रीपाक रेड आर्मी अमा कोरेंगना लुचिंगबा UNLF की तरामंगा पांबैना लुचिंगबा UNLF की कुनमाथोय KYKL की कुंथ्रा निपाल सोरेपा की तरा अमसुंग NRFM की तरामंगा नि हाइना रिपोर्ट अदुना मखा तारकली सेंटर दा लेंगाक पाइदिबा BJP ना इलेक्शन कमीशन ऑफ इंडिया का लोकतुनै हाइबगी मतंगदा खोंजंग चंगसिनखिबा ओपोजिशन की MP कयामरुम दिल्ली पुलिस ना फाजिनख्रे सेंट्रल दिल्ली दा खोंजंग चंगसिनखिबा ओपोजिशन MP सिंगी मनुंगदा कांग्रेस की राहुल गांधी अमदी प्रियंका गांधी भद्रा अमदी शिवसेना गी लुचिंगबा संजय सु यावखी दिल्ली पुलिस की जॉइंट कमिश्नर दीपक पुरोहित ना ओपोजिशन की MP खरा फारे हाइना पौमी सिंगा फोंदो की अदुम ओइनमक MP कया यामना फारबगे हाइबदुदी चपचाना हौजिक पाउबा खंगबा ngamdri हाइरी ममिंगसु पलक्ते हाइरी लंबी की फिबम अदुकी मतिक फतना थमलिबा अमसुंग मियाम की पुंसी कुदोंग थिनिंगाय ओरेगलिबसी की मतंगदा हाई कोर्ट ऑफ मणिपुर दा थारकपा पब्लिक इंटरेस्ट लिटिगेशन अमा लखोखिबगा लोइनाना लंबी फतबा सिंग सेमजिनदबगी मरम लागलिबा सेप्टेम्बर 9 फावबगी मनुंगदा खंगलकनबा हाई कोर्ट ना मरी लेनबा रेस्पोंडेंट सिंगदा खंगनगरे मणिपुर स्टेट लीगल सर्विसेज अथॉरिटी की पौताक मतुंग इना डिस्ट्रिक्ट लीगल सर्विसेज अथॉरिटी पुमनमगना पिखलकपर रिपोर्ट अमा दा युमफम ओइरगा हाई कोर्ट ता पब्लिक इंटरेस्ट लिटिगेशन रजिस्टर तौकिबनी स्टेट असिगी मफम पुमनम की लंबी सिंह फिबम का हेन खुदुंग थिनिंगाई ओइबा ओइरे हाइबगी रिपोर्ट अमदा मसल साना पिखलकिबनी मॉनिटरिंग रोड ऑफ द कंडीशन इन द स्टेट ऑफ मणिपुर हाइबा रिपोर्ट अमदा युमफम ओइरगा हाई कोर्ट ना सु मोटो केस लोखखिबनी केस असिदा रेस्पोंडेंट ओइरिबा सिंगदी मणिपुर लेंगा की चीफ सेक्रेटरी PWD की प्रिंसिपल सेक्रेटरी रूरल डेवलपमेंट एंड पंचायती राज की प्रिंसिपल सेक्रेटरी कमिश्नर PWD की इंजीनियर अमसुंग मणिपुर स्टेट रूरल रोड डेवलपमेंट एजेंसी की चीफ इंजीनियर नि BIL असिगी मतुंग इन्ना मणिपुर की मफम अयामबदा हौजिक लंबी की फिबम का हेना सोक्सिलगलिबसी कॉन्स्टिट्यूशन की आर्टिकल 21 ना पीबा राइट टू लाइफ खुंगाउनबनी हाइना लोखम थोई नोंजू था ओइबा मरमना लंबी की फिबम का हेना सोक्सिलगपगा लोइनाना एक्सीडेंट तोइना थोकपा याबगी फिबम लैबा मरमना हिरम असिदा जुडिशियरी की मिटयेंग चंगबा मथौ ताई हाइबा वाफमसु कोर्टा लांखलकिबा PIL अदुदा पल्ली चीफ जस्टिस के सोमाशेखर अमदी जस्टिस A गुनेश्वर शर्मा की डिवीजन बेंच ना एडवोकेट जनरल की खुथांगदा नोटिस इशू तौखिबगा लोइनाना लंबी सेमबगी थौदांग लौरिबा अथॉरिटी अमदी एजेंसी सिंगी लिस्ट सेप्टेम्बर 9 फावबगी ममांगदा पिखलकनबा खंगनखी मखा तारकपा पाउदा अरामबाई तेंगोल यूनिट 47 की माइकैदगी मियामदा नोटिस अमा थोक्तुना खंगहलकले मदुदी अरामबाई तेंगोल यूनिट 47 सुगुनुगी माइकैदगी मियामगी मफमदा पाउजेल अमा पिजरी मदुदी अरामबाई तेंगोल यूनिट 47 न कोलिबा जगादा चेलिबा गाड़ी अमदी खामदुना थमलिबा गाड़ी तता DI न सिंगबा खुदिंगमक्ता रिफ्लेक्टर लाइट हापिनबा खंगनजरी नप्तबा गाड़ी खुदिंगमक लागलिबा डेट 13 अगस्त नुमितगी वेनेसडे हारिबा नुमित असिदगी अकनबा मियेंग संगसिनबा हौरगनी हाइना रोनेट मैसनाम कंट्रोल रूम ऑपरेटर अरामबाई टेंगोल यूनिट 47 सुगुनुगी माइकैदगी मियामदा खंगहलकली मणिपुर की लंबी अयामबगी फिबम का हेना सोक्सिलकपना लंबी सिंग असि मंगफम ओहेनगदोरिबरा हाइबगी वाहंग मरकता लंबी सिंग असि सेमनबगी वर्क ऑर्डर पीखरबा फावबदा थबक हौदबगी मरम पिरकनबा पब्लिक वर्क्स डिपार्टमेंट ना कंपनी अनीदा सो कॉस्ट नोटिस थाखरे थाजबा याबा मफमदगी फंगबा पावगी मतुंग इन्ना इम्फाल ईस्ट अमसुंग वेस्ट
Singi yauna district headquarters sing cement concrete road lambi onthoknaba mamangi lengakna thabak paikhat lamki thabak adugi matung inna Keystone Private Limited amasung Amir Construction Private Limited koba company anida tha taragi mamangda work order pi khrabani makoina work order lawkibana maram oiduna khudong thiningai oiraba lambi sing asi semjin naba state ki PWD na sel thadaba yabagi phibam amata leitre maduna maram oiraga makoida kari maram gi damakta thabak asi hojik phawba kumang choksinna sudribano amasung lambi phatre haibagi wakat lakhalibano haina haukiba chayol anigi mamangda so cause notice adu thakibani hairi Lebak asigi miyamgi damak yaifa thaurang kaya paikhatliba Prime Minister Narendra Modi bu miyamna thagatpam thoi haina Foundation for Rural Urban Development Manipur gi maikaidagi phongdoragli lup asigi President L Tombana kuyekbi duna thadokkiba chirol amada isana apamba thabak suduna imung manung punaba icha isugi awaba kokhannaba khonabada ikainingai leite huralaga icha isu thakpagi mahuta humangtana thabak suraga ining tamna kanagisu mateng lodana hingba tamgadabani haiki Lamdam asida leiminariba lengakna sakhanglaba phurup kunthra manga asi masa masagi top topa culture leijaba phurup singni leiriba phurup maselgi marakta nungainadaba leite miramdagi lakpa mitop singna masing heman khibadagi irang asi thokibani thokliba irang asi president rule leiringai manung asida soidana ing tapa yasinaba purakani haibagi thajaba lei haina pasoi kendragi MLA sapam kunjage sorna phongdokre Makha tarakpa pauda kuki lalobagi mingda German Road Tiger Road sembada yafom thokte haina phongdoknarakli state amagi manungda state ki lambi sembagi authority state government natraga public works department amasung national level ki oiba lambi natraga strategic oiba lambi gina Ministry of Road Transport and Highways natraga border road organization ki mathongni state amadi central government ki ayaba yaudana kanagumba mioi kanglup amatana anoba lambi semba sabagi hak leite adu Chin Kuki Zogi Lanai Mioi Kharana Kangpopi amasung Churachandpur Phawbagi lambi ama Naga Singi lam Naga Foothill area yauna semjilakhiba gi wathok leirakiba asi laibak thibani lambi asi sembagi thabak chatharakiba matamda mari leinaba state amadi central government na khanganba central government ta khanghalamba tawdana lona thingkraba lalobagi lusingbagi ming sijinaduna German natraga Tiger Road sembagi thabak chathaba haukiba matamda state amadi central government ki maikaidagi matam chana thingkidaba adu kari maramgino ifong fongna sing temkhaiba amadi uwa paktaknana yanthatuna matam sangna lambi sembagi thabak chathabada lengakna khanghaude haiba tarabadi lengaki intelligence network fail oire haibagi khudamni kuki lalobagi mingda Churachandpurdagi Kangpokpi phawbagi aronba lambi naga singi lam phawraga sembagi mayokda Foothill Naga Coordination Committee na Kuki sing chatok chasin toba thingbagi thabak chatharakibadagi Manipur government ka wari sanabada lambi sembagi ayaba pikiba leite haikhrabarsu India gi president da Kuki group amana thokiba chirol amagi wafam India government ki ministry development ki northeastern region donor na chief secretary da aiba chirol tharaktuna khanghalamle Manipur government ta irakiba chirol adu social media da viral su oikre haukiba August 3 da Manipur ki chief secretary da ministry of donors ki joint secretary Pomian Awang Tulung na ikiba chirol aduda pallibo wafam singdi Kuki inpi Manipur dagi August amada fangkiba memorandum amada Manipur ki singi lambi sing semnaba dedicated road corridor ama semnaba wafam lakle haiba asini memorandum adudagi khangba ngamlibadi Arjun German natraga Tiger Road Mangjongna sembagi thabak chathakraba tungda naga singna lambi asi sembagi mayokda leirakibadagi makoigi thorang asi mai pakhanba political gi oiba loktunaba mongda thokliba irang asi hek tholakibadagi singi miyam gi lifeline singda chathok chasin tobada chauna ayat apan thokalle amadi mafam sing asida Manipur gi atopa mafam singa chamnariba lambi sing asi hostile actors singna thingjinduna Thambire haina wakat kiba adunasu namthakli haibasi miyamna khangi maramdi miyangi lifeline oiriba national highway singda free movement yahandribasi kananano state amadi central government free movement hangdoknaba khanganba hojik phawba kuki singna handokpa leitabadagi wathoki waroisin purakpa ngamdana leiriba asini center da lambi asi semnaba proposal lakiba aduda lambi adu semdaba yade haiba wakat palakhibada
ꯄꯜꯂꯛꯈꯤꯗꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧ ꯑꯃꯁꯨ ꯇꯉꯥꯏ ꯐꯗꯕ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝꯁꯤꯡ ꯌꯦꯡꯂꯒ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯇꯦꯠꯇ ꯗꯣꯅꯔꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯕ ꯋꯥꯔꯦꯞꯅ ꯑꯔꯣꯏꯕ ꯋꯥꯐꯝ ꯊꯣꯛꯏ꯫ ꯂꯩꯉꯥꯛꯇ ꯈꯪꯍꯟꯕ ꯇꯧꯗꯅ ꯀꯨꯀꯤꯁꯤꯡꯅ ꯍꯨꯔꯥꯟ ꯅꯣꯂꯥꯗ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯪꯅꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯣꯔꯤꯕ ꯑꯥꯒꯁꯠ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 1ꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯐꯥꯎꯕ ꯀꯣꯔꯀꯣꯝꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯞ ꯑꯁꯤꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯦꯝ ꯁꯛꯍꯦꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯤꯡꯇꯝꯕ ꯅꯦꯁꯟ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯆꯍꯤ 2000ꯒꯤ ꯃꯊꯛꯇ ꯑꯏꯕ ꯄꯨꯋꯥꯔꯤ ꯂꯩꯗꯨꯅ ꯄꯥꯜꯂꯛꯈꯤꯕ ꯂꯩꯕꯥꯛꯅꯤ꯫ ꯀꯨꯝꯖꯥ 1917ꯗꯒꯤꯅ 1923 ꯐꯥꯎꯕ ꯆꯍꯤ 8 ꯑꯋꯥꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯕ ꯑꯃꯁꯨꯡ ꯀꯨꯝꯖꯥ 1919ꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯁꯤꯟꯈꯤꯕ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯛꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯀꯨꯝꯖꯥ 1897ꯒꯤ ꯖꯨꯟ ꯑꯃꯗꯤ ꯖꯨꯂꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯅ ꯁꯦꯝꯈꯤꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯀꯨꯝꯖꯥ 1897 ꯁꯦꯞꯇꯦꯝꯕꯔ 12ꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯨꯟꯕꯒꯤ ꯈꯨꯌꯦꯛ ꯅꯝꯗꯨꯅ ꯂꯧꯈꯤ꯫ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯅ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯥꯒꯁꯠ 15ꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯣꯔꯀꯣꯝꯅ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯍꯟꯗꯛꯁꯨ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ꯫ ꯕꯣꯏꯀꯣꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯥꯒꯁꯠ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 1ꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯐꯥꯎꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫